चारो चारो मिनी हेन गने लामदल गने को आई नंग लोचंदर जे तंदूरी दूधा मलाई टिक्का दूधा ले साउबी गनो मयाम असai जे काउजी हम थुन काउगन ममीने ngai ngai noi to mina jele chen gano don boxing gumba wrestling gumba sana bo mya judo oro motion oiro keno to mero chungring natraga koi gi sangnai ra bai me athlete moi ju explore to view makoi ju akoi gi collaborate to dana promote to bogi so mayam hojik yim yore pung tramathoi minute kun chale ko hojik te yob tangai ri mai mit ka ta thoi udilu jadre nahan muibu jogo khong nongada dana buko to mayam ai khanbada ngasai gi keno do khoi video tawjagi do live su tawjar me no ko adagi video su tawre khoi manipuri keno do restaurant hai tare ko do chab chacha bane ba keno do khoi gi singju gumba acham do sum cha jene ko wait ka taw do moi do lonjal lam be hadi yobu da thong do keno tor me thenge ba ko apan makhai he lam ne moi jo close to do tor me so do na biryani do in cha ya da wi ko adagi shape kharaga so admai to da na si je khoi smile to re ba do mayam na support to bi ba mayam do yam nuai ji hadi khoi live ka lak pi da na adagi keno ga to bi da na comment ka to bi da na adagi akhoi gi brother khara ma ju ko kanogi hadi sina sini ko online da koi support to na over and above so koi support to was yabi me yam no koi zia al haq bhai thank you so much hai tare ko ado koi brother amna support to biram me koi gi now chung da su yam na ngai jai haijening yo point ti koi na hai ri je koi na tawngam ba pot hai tare ko online da Instagram gumba makha chungring gi natraga koi gi any fellow MMA athlete कोई दिनेश की जो कनो तो follower याम नेम में कोई followers यामन जी कोई मैम चंदना अदगी लेरीबा कोई business owner अदगी entrepreneurs मैम को कोई business run तो मैम जो कोई any promotion हो कनो तो मरो चुंगरिंग नत्रगा कोई संगनाय रबे में athlete मोई जो explore तो view मकोई जो कोई collaborate तो तना promote तो बगी खुदों चाब जो मकोई जो पीबीओ मकोई जो मैम ना सखंगनर बमीनी मैम ना established trustworthy or ko be it gym gi oiro chaba gi oiro any salon anything be it any nakoi gi services ki damakta keno to nimba ad hap keno to wera to collaborate to brand gi ataupa mayam da support to du maina makoi gi akoi players sing ju khar support to biyo maduna yam helpful jo ni haibdi taibang da keno da akoi malem da sakta je makoi je yam important oiba saktam ni and role model जो होई दुनी कोई अंगांग मैम के हजिक ड्रग सादा तो वही मोहता साना कोना तो उदना आदि वर्ल्ड की स्टेज तो बजे UFC का लेजे सिदा का यौरकान दगा डोमिनेट का तो बा ओइबा ngамबो इसे कोई मखा ताबजु सुमाइना हजिक खुद की अखोई की पोटेंशियल है दे कोई की नाउ जु उरिब को सो अदुना अखोई जु ओइथोकपे आबा ngамदोर खुद की जे सपोर्ट तो उदना अतै मखा तारगी ताराइबा सिंग जो रोल मॉडल होइना बलेना को कोई मेरी कॉम होय कोई मीराबाई होइना सेट तो बिरम ओलंपिक्स ता ताडी सक्सेस अदुम लाई हाइबदोना मागी जो हजिक कोई की बेल पाइरबनी ना UFC गुम्बद यौताडी अखोई लाकदो रंगा मैम जो मोटिवेट इंस्पिरेशन जो होइनी बी इट फाइनेंशियली को मैम कनो है तारे हजिति इट्स नॉट वर्थ हाइबगी यामना कनो ता कनो होइदेबा शेयर टोनिंग स्टेज नते बा सुमबजि यामना मोंग चादेबा कोई सिचुएशन से MMA स्पेशली द MMA जे ख्वाइदगी चावबा लीग ओइनी को हंतक द अवार्ड सु फंगिमने द बेस्ट स्पोर्ट्स लीग इन द वर्ल्ड UFC ना सो फ्यूचर याम चावी एंड मयामना सपोर्ट विदुना मयाम सखंगनबा एंड मयामना अंगंबा तौदना मीगी ओपोनेंट सिंग जदि मपान द चलगा स्पॉन्सरशिप फंगाकांदा मपान ट्रेन तौ लेरी अखोइगिना इनाउ दिनेश होइना हजिक सजिक की थबक तौ ले सन कनो तौबगी सन योक्तन तौ ले मीदी ट्रेन तौ ले मीदी सपोर्ट सिस्टम लेबनिना सोमदरि युम होना ले अदु चुंगरें जोने था नि फाजलक्टमने निमि यांखैगा समथिंग अदु क्लास तौ ले रे ngo मीदी ट्रेन तौदन मपान चतुना तौले माय ओपोनेंट सिंग जे कोइदी करी चाव ग्रबा इंडिया सी जो सपोर्ट फंगदे
ꯑꯩꯈꯣꯏ ꯄꯤꯛꯂꯤꯕ ꯃꯅꯤꯄꯨꯔ ꯑꯩꯈꯣꯏ ꯏꯔꯝꯗꯝꯁꯤꯁꯨ ꯀꯩꯁꯨ ꯌꯥꯝ ꯀꯟꯅ ꯑꯣꯏꯗꯦ ꯑꯗꯨꯅ ꯃꯤꯒꯤꯗꯤ ꯄꯤꯛꯈ꯭ꯔꯕ ꯀꯟꯇ꯭ꯔꯤ ꯑꯃꯗ ꯌꯧꯈ꯭ꯔꯦ ꯌꯦꯡꯉꯣ ꯑꯗꯨꯅꯤꯗ ꯍꯥꯏꯅꯤꯡꯕ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝ ꯑꯃ ꯔꯦꯟꯠꯅꯤꯀꯣ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯁꯥꯎꯕꯤꯒꯅꯨ ꯑꯉꯝꯕꯁꯤꯡ ꯃꯌꯥꯝ ꯊꯣꯛꯇꯅ ꯑꯩꯈꯣꯏꯅ ꯑꯉꯝꯕ ꯇꯧꯕ ꯌꯥꯕ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯑꯣꯏꯔꯣ ꯀꯩꯅꯣꯗ ꯐꯣꯂꯣ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯑꯦꯅꯤꯊꯤꯡ ꯃꯌꯥꯝꯗ ꯍꯦꯜꯞ ꯇꯧꯅꯤꯡꯕ ꯐꯣꯝꯗ ꯄ꯭ꯂꯤꯖ ꯗꯨ ꯏꯠ ꯑꯗꯨꯅꯤꯗ ꯑꯩ ꯍꯥꯏꯅꯤꯡꯕꯅꯦ ꯃꯌꯥꯝꯒꯤꯁꯨ ꯀꯩꯅꯣ ꯑꯣꯏꯕꯅꯦ ꯑꯩꯈꯣꯏꯒꯤꯗꯤ ꯏꯃꯥꯏꯅꯤꯀꯣ ꯑꯗꯩ ꯂꯥꯛꯀꯗꯕ ꯑꯉꯥꯡꯁꯤꯡꯒꯤꯗꯨꯁꯨ ꯏꯟꯁꯄꯤꯔꯦꯁꯟ ꯑꯣꯏꯅꯕꯀꯣ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯐꯣꯔ ꯋꯥꯆꯤꯡ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣ ꯑꯗꯨꯝ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯍꯥꯞꯀꯠꯆꯔꯛꯀꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯋꯥ ꯑꯩꯈꯣꯏ ꯂꯥꯛꯑꯦꯅꯦ ꯑꯩꯈꯣꯏ ꯍꯦꯛ ꯀ꯭ꯂꯥꯁ ꯂꯣꯏꯔꯒ ꯁꯤꯡꯖꯨ ꯑꯩꯈꯣꯏ ꯃꯁꯦꯟ ꯁꯤꯡꯖꯨ ꯆꯥꯒꯦꯅ ꯆꯠꯂꯨꯔꯒ ꯀꯔꯤꯕ ꯍꯧꯖꯤꯛꯀꯤꯗꯣ ꯃꯃꯤꯡ ꯖꯒꯥꯗꯣ ꯂꯥꯏ ꯐꯧꯂꯦꯝ ꯂꯥꯏ ꯐꯧꯂꯦꯝ ꯐꯧꯂꯦꯝꯗ ꯑꯁ ꯉꯁꯤꯗꯤ ꯃꯣꯏ ꯂꯩꯔꯝꯗ꯭ꯔꯦ ꯉꯟꯅ ꯊꯣꯡ ꯊꯦꯡꯉꯦꯀꯣ ꯄꯨꯡꯗ ꯌꯦꯡꯉꯣ 10 ꯇꯥꯔꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯣ ꯉꯁꯤꯗꯤ ꯁꯤ ꯑꯣꯏꯅ ꯇꯧꯔꯁꯤꯔꯕ ꯉꯁꯤꯗꯤ ꯍꯦꯜꯗꯤ ꯑꯣꯏꯅ ꯇꯧꯔꯒꯦꯀꯣꯉꯁꯤꯗꯤ ꯍꯩ ꯃꯍꯤ ꯑꯣꯏꯅ ꯂꯩꯊꯤꯔꯁꯦ ꯕꯣꯔꯥ ꯄꯀꯧꯔꯥ ꯌꯥꯝꯃꯜꯂꯦꯌꯣ ꯄꯀꯧꯔꯥ ꯌꯥꯝꯃꯜꯂꯦ ꯄꯀꯧꯔꯥ ꯁꯤꯡꯖꯨꯒ ꯄꯀꯧꯔꯥꯒ ꯀꯤꯂꯤ ꯆꯅꯥꯗꯨ ꯆꯥꯅꯤꯡꯕꯩ ꯃꯁꯦꯟ ꯇꯧꯕꯅꯤꯗ ꯌꯥꯝ ꯆꯥꯛ ꯌꯥꯎꯗ꯭ꯔꯁꯨꯀꯣ ꯍꯣꯏ ꯆꯥꯛ ꯌꯥꯎꯗꯦ ꯍꯥꯏꯗꯤ ꯅꯨꯡꯁꯤ ꯑꯩꯈꯣꯏ ꯃꯤꯅꯦꯗꯅꯀꯣ ꯃꯥꯅꯦ ꯃꯥꯅꯦ ꯑꯗꯨꯏ ꯆꯠꯁꯦ ꯅꯠꯇ꯭ꯔꯗꯤ ꯁꯤꯗ ꯃꯌꯥꯡꯒꯤꯗ ꯑꯃ ꯍꯦꯛ ꯆꯥꯕ ꯌꯥꯏꯕ ꯌꯥꯏ ꯑꯗꯨ ꯑꯗꯣ ꯉꯁꯤꯗꯤ ꯃꯦꯡꯒꯣ ꯑꯣꯏꯅ ꯇꯧꯔꯝꯅꯦ ꯍꯧꯒꯦ ꯚꯥꯏ ꯁꯀꯨꯜꯗ ꯑꯗꯣ ꯉꯁꯤ ꯇ꯭ꯔꯦꯅꯤꯡꯗꯣ ꯀꯃꯥꯏꯅ ꯇꯧꯈꯤꯒꯦ ꯇ꯭ꯔꯦꯅꯤꯡ ꯐꯖꯅ ꯅꯩꯕꯅꯦ ꯉꯁꯤꯗꯤ ꯅꯪ ꯑꯌꯨꯛꯇ ꯇꯧꯈꯤꯕ꯭ꯔꯥ ꯆꯦꯜꯂꯨꯕ꯭ꯔꯥ ꯄꯨꯡ 5 ꯃꯈꯥꯏꯗꯩ ꯍꯧꯋꯦ 5 ꯃꯈꯥꯏꯗꯒꯤ 5 ꯃꯈꯥꯏꯗꯒꯤ 3 ꯃꯈꯥꯏ ꯑꯗꯩ 3 ꯃꯈꯥꯏꯗꯩ ꯀ꯭ꯂꯥꯁ ꯂꯧꯔꯦ 5 ꯃꯈꯥꯏꯗ 3 ꯃꯈꯥꯏꯐꯥꯎ ꯑꯗꯨꯒꯗꯤ ꯑꯩꯈꯣꯏ ꯅꯩꯊꯦꯛꯂꯦ ꯏꯌꯥꯝꯕ ꯅꯪ ꯍꯥꯟꯅ ꯍꯧꯔꯣ ꯑꯩꯗꯤ ꯆꯤꯡꯗꯣꯏꯅꯤꯅꯀꯣ ꯁꯤꯃ ꯑꯩꯒꯤꯔꯣ ꯑꯜꯇ꯭ꯔꯥ ꯄ꯭ꯔꯣ ꯃꯦꯛꯁꯅꯤ ꯁꯤ ꯃꯌꯥꯝ ꯌꯦꯡꯉꯣ ꯁꯤꯗꯤ ꯂꯥꯔꯖ ꯍꯥꯏꯗꯨ ꯂꯥꯔꯖꯅꯦ ꯌꯥꯝ ꯁꯤꯗꯤ ꯑꯜꯇ꯭ꯔꯥ ꯂꯥꯔꯖꯅꯤ ꯑꯁ ꯌꯦꯡꯉꯣ ꯀꯝꯗꯧꯒꯦ ꯍꯥꯎꯕ꯭ꯔꯣ ꯈꯨꯍꯥꯎꯗꯤ ꯂꯩꯇ꯭ꯔꯦ ꯍꯥꯎꯋꯦ ꯀꯩꯅꯣꯗꯨꯗꯤ ꯑꯁ ꯆꯥꯛ ꯆꯥꯗ꯭ꯔꯁꯨ ꯌꯥꯔꯅꯤ ꯇꯪꯈꯥꯏ ꯑꯃ ꯆꯤꯡ ꯂꯣꯏꯈꯤꯕ ꯆꯥꯛ ꯆꯥꯗ꯭ꯔꯁꯨ ꯌꯥꯔꯅꯤ ꯏꯌꯥꯝꯕ ꯁꯥꯎꯋꯦ ꯍꯥꯎꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯕ ꯂꯣꯏꯔꯒ ꯑꯃꯨꯛ ꯍꯥꯏꯐꯦꯠ ꯎꯅ ꯇꯥꯕꯅꯤ ꯅꯠꯇ꯭ꯔꯥ ꯆꯥꯔꯣ ꯃꯤꯅ ꯍꯦꯟꯒꯅꯤ ꯂꯥꯝꯖꯜꯂꯒꯅꯤꯀꯣ ꯑꯩ ꯅꯪ ꯂꯣꯏꯁꯟꯗ꯭ꯔꯗꯤ ꯃꯅꯤꯄꯨꯔꯤ ꯔꯦꯁꯇꯨꯔꯦꯟꯇꯣ ꯂꯣꯜꯂꯝꯃꯦ ꯑꯗꯨꯅ ꯕꯤꯔꯌꯥꯅꯤ ꯑꯣꯏꯅ ꯍꯣꯠꯅꯖꯔꯤꯕ ꯉꯁꯤ ꯑꯆꯝꯕ ꯆꯥꯒꯦ ꯇꯧꯕꯅꯦ ꯑꯗꯣ ꯌꯥꯗ꯭ꯔꯦ ꯁꯤ ꯑꯣꯏꯅ ꯇꯥ ꯇꯥꯔꯦ ꯇꯟꯗꯨꯔꯤ ꯑꯗꯨꯗ ꯃꯂꯥꯏ ꯇꯤꯛꯀꯥ ꯑꯗꯨꯗ ꯂꯩꯔꯦ ꯑꯗꯨꯁꯨ ꯂꯩꯔꯦ ꯕꯤꯔꯌꯥꯅꯤ ꯍꯥꯏꯈ꯭ꯔꯕ ꯗꯣ ꯇꯧꯔꯁꯦꯅ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯔꯩꯕꯥꯛꯀꯤꯗꯣ ꯆꯥ ꯐꯪꯗ꯭ꯔꯦꯅꯦ ꯑꯩꯈꯣꯏ ꯈꯔ ꯊꯦꯡꯉꯦ ꯕꯤꯔꯌꯥꯅꯤ ꯑꯣꯏꯅ ꯇꯧꯔꯁꯦꯕ ꯅꯠꯇ꯭ꯔꯥ ꯍꯥꯎꯕ꯭ꯔꯣ ꯈꯣꯠꯄ꯭ꯔꯣ ꯂꯥꯛꯑꯒꯦ ꯁꯤꯕꯣ ꯁꯤꯗꯤ ꯌꯥꯝꯃꯜꯂꯕꯣ ꯀꯩꯅꯣ ꯁꯤꯕꯣ ꯕꯤꯖꯌ ꯔꯥꯅꯤꯅꯤꯅꯦ ꯑꯣꯏꯔꯕꯣ ꯌꯥꯝꯗꯤ ꯆꯥꯁꯜꯂꯨꯔꯅꯨꯗꯀꯣ ꯑꯩꯈꯣꯏ ꯖꯨꯁ ꯊꯛꯆꯜꯂꯨꯔꯅꯨ ꯍꯧꯔꯦ ꯑꯩꯁꯨ ꯑꯃꯨꯛ ꯍꯧꯔꯒꯦꯀꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯍꯧꯔꯁꯦ ꯂꯥꯏꯐꯇ ꯃꯤꯁ ꯇꯧꯕꯁꯤꯡ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣꯁꯨ ꯑꯣꯏꯅ ꯊꯥꯕꯤꯔꯛꯑꯒꯦꯀꯣ ꯀꯣꯟꯅ ꯍꯥꯞꯄꯛꯁꯦ ꯐꯖꯅ ꯁꯥꯎꯔꯅꯨ ꯃꯌꯥꯝ ꯑꯩꯈꯣই ꯑꯩꯅꯗꯤ ꯄꯨꯔꯥ ꯂꯣꯏꯁꯟꯈ꯭ꯔꯦꯀꯣ ꯆꯥꯛꯁꯦ ꯃꯥꯗꯤ ꯆꯥꯛ ꯌꯥꯝ ꯆꯥꯗ꯭ꯔꯦ ꯌꯦꯡꯉꯣ ꯀꯩꯅꯣꯁꯤ ꯀꯅꯥꯅ ꯈ꯭ꯋꯥꯏ ꯌꯥꯝꯒꯦꯅ ꯃꯔꯨ ꯌꯥꯝꯃꯤ ꯌꯦꯡꯉꯣ ꯆꯤꯛꯀꯟ ꯍꯦꯟꯅ ꯆꯥꯈ꯭ꯔꯦꯕ ꯀꯩ ꯍꯥꯏꯒꯦ ꯕꯨꯁꯂꯦ ꯍꯣꯏ ꯃꯣꯏꯁꯦ ꯆꯥꯛꯁꯦ ꯈꯔ ꯍꯟꯊꯔꯕ ꯑꯩꯁꯦꯀꯣ ꯆꯥꯛ ꯍꯟꯊꯔꯦ ꯆꯤꯛꯀꯟꯅ ꯍꯦꯟꯒꯠꯂꯦ ꯑꯗꯨ ꯀꯣꯜ ꯗ꯭ꯔꯤꯡꯁꯨ ꯊꯛꯈ꯭ꯔꯦ ꯑꯩꯈꯣꯏ ꯀꯩꯅꯣ ꯑꯣꯏꯅ ꯏꯁꯤꯡ ꯑꯣꯏꯅ ꯇꯧꯔꯦ ꯑꯗꯨꯝ ꯃꯌꯥꯝꯗꯣ ꯑꯦꯚꯣꯏꯗ ꯇꯧꯔꯦ ꯑꯗꯣ ngасai live to ne tungeng mayam ama ichin naw mayam ama laeba aduna haibirameba kaya tare yambagi smai to ji yeng nuai ko le nangi training isu la ai ba matang sa ba matam matam la ke loina bakti ut nuai ro ya natra mathang da lo dai training ma tam da pa training Saturday gum da try to natra sparring gum da pe ding ke te ma koi ru ga halak bai do mai dai klo mayam tasing du ung leba adu ka hachang ji kra wong tar ma ne wong tar ne hoji kitang wali ko mati tilo soi sat pagi mayam khange da na pung tara bo engage joi le yu pung ga da ye ma jisse tara ma khai ye mo mayam yo ko da de yim yo de tara ma thoi se ni adu ne mayam hai bi ri do chungren kai le ye jim de le te ya
ꯃꯦꯁꯦꯖ ꯍꯜꯂꯛꯇꯦ ꯀꯩꯅꯣ ꯍꯜꯂꯛꯇꯦ ꯍꯥꯏꯗꯣ ꯀꯔꯤꯅꯣ ꯍꯥꯏ ꯀꯩ ꯍꯥꯏꯅꯤꯡꯕ ꯂꯩꯒꯦ ꯑꯗꯨꯒꯤ ꯁꯥꯎꯕꯤꯒꯅꯣ ꯃꯌꯥꯝ ꯑꯁ ꯑꯩꯁꯦ ꯀꯥꯎꯁꯤ ꯌꯥꯝ ꯊꯨꯅ ꯀꯥꯎꯒꯟꯕ ꯃꯤꯅꯦ ꯃꯇꯝꯗꯤ ꯃꯇꯝꯁꯤꯃ ꯐꯪꯗ꯭ꯔꯕꯅꯤꯀꯣ ꯑꯩ ꯌꯨꯝꯒꯤ ꯅꯨꯄꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕꯐꯥꯎ ꯐꯪꯗ꯭ꯔꯦ ꯑꯗꯨ ꯃꯣꯏꯗꯤ ꯈꯪꯕꯅꯤꯅ ꯁꯥꯎꯗ꯭ꯔꯦ ꯃꯌꯥꯝꯗꯤ ꯈꯪꯗꯕꯩ ꯁꯥꯎꯔꯤꯕꯅꯤ ꯐꯥꯏꯠ ꯅꯛꯁꯜꯂꯗꯤꯀꯣ ꯐꯣꯟꯁꯨ ꯀꯌꯥ ꯐꯥꯏꯗꯦꯕ ꯑꯩꯈꯣꯏꯁꯦ ꯑꯗꯣ ꯉꯁꯤ ꯃꯌꯥꯝꯅ ꯂꯥꯏꯚꯇꯁꯨ ꯎꯔꯦꯅ ꯃꯇꯝꯗꯣ ꯄꯨꯡ ꯀꯌꯥ ꯐꯥꯎ ꯂꯩꯒꯦ ꯑꯗꯨ ꯃꯌꯥꯝꯁꯨ ꯍꯪꯉꯛꯏ ꯆꯨꯝꯔꯦ ꯃꯤꯅꯤꯠ ꯑꯅꯤ ꯅꯨꯡꯇꯪ ꯋꯥꯔꯤ ꯁꯥꯁꯤꯀꯣ ꯃꯌꯥꯝꯅ ꯀꯩ ꯍꯪꯒꯦꯗ ꯏꯌꯥꯝꯕ ꯆꯨꯝꯔꯦꯡꯒꯤ ꯒ꯭ꯂꯕ ꯀꯩꯅꯣ ꯇꯧꯒꯦ ꯐꯥꯏꯠꯀꯤꯁꯦ ꯑꯗꯨꯃꯥꯏꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯕ ꯌꯥꯎꯔꯛꯏꯕ ꯇꯧꯔꯤ ꯒ꯭ꯂꯞꯁꯂꯣ ꯄꯤꯔ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ ꯑꯗꯨꯕꯨꯗꯤ ꯅꯣꯠ ꯇꯧꯕ꯭ꯔꯥ ꯑꯇꯩꯕꯨꯗꯤ ꯂꯩꯔꯛꯇ꯭ꯔꯦꯀꯣ ꯑꯇꯩꯗꯤ ꯀꯩꯅꯣ ꯍꯥꯏꯕꯗꯤ ꯈꯪꯒ꯭ꯔꯥꯎ ꯑꯃꯒ ꯒ꯭ꯂꯕꯁ ꯑꯃꯒ ꯉꯥꯏꯔꯦ ꯃꯣꯏ ꯁꯦꯠꯂꯤꯁꯦ ꯒꯥꯔꯗ ꯑꯃꯒ ꯑꯗꯨꯅ ꯄꯤꯕꯗꯤ ꯂꯩꯇꯔꯦ ꯄꯣꯠꯁꯦ ꯄꯣꯠ ꯑꯝꯇꯪ ꯑꯗꯣ ꯃꯌꯥꯝꯁꯨ ꯑꯉꯥꯡꯁꯤꯡꯁꯦ ꯁ꯭ꯋꯥꯏꯗ ꯇ꯭ꯔꯦꯟ ꯇꯧꯅꯤꯡꯕ ꯂꯥꯛꯏ ꯈꯣꯠꯂꯤ ꯂꯥꯛꯅꯤꯡꯉꯤ ꯈꯣꯠꯅꯤꯡꯉꯤ ꯍꯥꯏꯔꯛꯄ ꯑꯩꯅꯁꯨ ꯍꯥꯏꯒꯤꯅꯦ ꯆꯨꯝꯔꯦꯡꯒꯤ ꯖꯤꯝꯁꯨ ꯍꯥꯡꯗꯧꯔꯦ ꯈꯣꯠꯇꯧꯔꯦꯅ ꯃꯊꯪ ꯆꯍꯤꯗꯗꯤ ꯁꯣꯏꯗꯅ ꯍꯥꯡꯒꯅꯤ ꯃꯅꯤꯄꯨꯔꯗꯀꯣ ꯑꯗꯨ ꯖꯒꯥꯗ ꯑꯗꯨꯝ ꯀꯩꯁꯥꯝꯄꯥꯠ ꯅꯠꯇ꯭ꯔꯒ ꯏꯝꯐꯥꯜ ꯃꯅꯨꯡ ꯑꯦꯔꯤꯌꯥ ꯁ꯭ꯋꯥꯏꯗ ꯀꯣꯅꯨꯡ ꯃꯃꯥꯡ ꯍꯣꯏ ꯀꯣꯅꯨꯡ ꯃꯃꯥꯡ ꯁꯨꯝ ꯂꯩꯗꯅꯀꯣ ꯈꯔ ꯃꯤ ꯍꯌꯦꯡ ꯐꯥꯎꯅꯐꯝ ꯅꯨꯡꯉꯥꯏꯕ ꯖꯒꯥ ꯄꯨꯡꯋꯥꯏꯐꯝ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯈꯤꯇꯪ ꯅꯨꯡꯉꯥꯏꯕ ꯖꯒꯥꯗ ꯇꯧꯁꯦ ꯍꯥꯏꯗꯤ ꯖꯒꯥꯗꯨ ꯌꯦꯡꯉꯒꯀꯣ ꯒꯥꯔꯤ ꯄꯥꯔꯀꯤꯡ ꯀꯩꯀꯥ ꯈꯔ ꯌꯦꯡꯉꯒ ꯑꯗꯨꯒ ꯉꯥꯏꯕ ꯑꯣꯏꯅ ꯑꯉꯥꯡꯁꯤꯡꯗꯣ ꯅꯪꯅ ꯅꯍꯥꯟ ꯇ꯭ꯔꯦꯟꯒ ꯇꯧꯔ ꯂꯩꯌꯣ ꯈꯣꯠꯂꯣ ꯍꯥꯏꯗꯥꯏꯅꯦ ꯈꯨꯃꯟ ꯂꯝꯄꯥꯛꯇ ꯉꯥꯏꯅ ꯅꯣꯏ ꯇꯨꯃꯤꯟꯅꯗꯤ ꯂꯩꯁꯟꯒꯅꯣ ꯑꯗꯨꯝ ꯕꯣꯛꯁꯤꯡꯒꯨꯝꯕ ꯔꯦꯁꯂꯤꯡꯒꯨꯝꯕ ꯁꯥꯟꯅꯕ ꯃꯌꯥꯝ ꯂꯩꯕꯅꯦ ꯖꯨꯗꯣ ꯑꯣꯏꯔꯣ ꯃꯣꯏ ꯊꯥꯏ ꯑꯣꯏꯔꯣ ꯕꯣꯛꯁꯤꯡ ꯃꯣꯏꯊꯥꯏ ꯁꯥꯟꯅꯐꯝꯁꯨ ꯈꯣꯡꯖꯨꯗ ꯈꯣꯡꯖꯨ ꯐꯖꯅ ꯂꯩꯔꯕꯅꯦ ꯏꯇꯥꯎ ꯖꯤꯝ ꯑꯩꯈꯣꯏꯒ ꯑꯗꯨꯗꯁꯨ ꯍꯥꯏꯐꯦꯠ ꯆꯠꯂꯒ ꯅꯣꯏ ꯇ꯭ꯔꯦꯟ ꯇꯧꯔꯝꯕ ꯌꯥꯏ ꯆꯍꯤ ꯑꯃꯃꯨꯛ ꯉꯥꯏꯔꯗꯤ ꯑꯗꯨꯝ ꯌꯥꯔꯅꯦꯕ ꯅꯠꯇ꯭ꯔꯥ ꯆꯍꯤ ꯑꯃ ꯐꯥꯔꯣꯏ ꯏꯌꯥꯝꯕ ꯊꯥ 3 ꯍꯥꯏꯔꯣꯅꯦꯀꯣ ꯑꯩꯈꯣꯏꯅ ꯆꯍꯤ ꯊꯥ 3 ꯆꯍꯤ ꯑꯃꯗꯗꯤ ꯑꯗꯨꯝ ꯍꯣꯏ ꯑꯗꯨꯒꯤ ꯃꯇꯨꯡꯗꯗꯤ ꯑꯗꯨꯃꯥꯏꯅ ꯉꯥꯏꯃꯤꯟꯅꯔꯀꯥꯟꯗ ꯇꯧꯔꯁꯦ ꯅꯠꯇ꯭ꯔꯥ ꯍꯣꯏ ꯐꯔꯦ ꯑꯗꯨꯗꯤꯀꯣ ꯃꯌꯥꯝꯗꯤ ꯉꯁꯤ ꯅꯣꯡꯃꯩ ꯂꯧꯁꯤ ꯑꯩꯈꯣꯏ ꯐꯟ ꯊꯦꯡꯉꯦ ꯍꯨꯃꯥꯡ ꯑꯣ ꯇꯥꯔꯦ ꯌꯦꯡꯉꯣ ꯉꯁꯤꯗꯤ ꯕꯥꯏꯛꯇ ꯆꯠꯄꯅꯤ ꯃꯥꯁꯨ ꯑꯩꯈꯣꯏꯗꯤ ꯆꯥꯔꯨꯅꯤ ꯏꯆꯤꯟꯅꯥꯎ ꯋꯥꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯊꯣꯛꯅꯕ ꯇꯧꯔꯒꯦ ꯊꯦꯡꯉꯦꯕꯀꯣ ꯄꯨꯡ 10 ꯃꯈꯥꯏ ꯌꯧꯔꯛꯄꯗꯗꯤ 11 ꯍꯦꯜꯂꯅꯤ ꯑꯩꯁꯦ ꯑꯗꯨꯅꯤ ꯃꯌꯥꯝ ꯁꯥꯎꯅꯨꯀꯣ ꯔꯦꯟꯗꯝ ꯁꯨꯝ ꯚꯤꯗꯤꯑꯣ ꯉꯁꯥꯏꯁꯨ ꯃꯇꯝ ꯆꯥꯗꯅ ꯀꯛꯈꯤꯕꯗꯣ ꯉꯁꯥꯏꯗꯨ ꯅꯦꯠꯋꯥꯛꯇꯣ ꯇꯠꯈ꯭ꯔꯕ ꯑꯗꯨꯒꯤꯅꯦ ꯋꯥꯏꯐꯥꯏꯗ ꯁꯝꯕꯅꯦ ꯑꯗꯨꯒꯤꯅꯦꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤꯀꯣ ꯀꯣꯟꯅ ꯊꯦꯡꯛ ꯌꯨ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯁꯦꯝꯖꯔꯛꯑꯒꯦ